Ching tam animakta lairiba Lanjennariba sing makhoigi yumda Hanjinhanduna Tangdu Leitana Leihanbana hotnabana CM gi Ahanba Thabak Oigani haina Manipuri Chief Minister Yumnam Khemchand phongdorakli ngarang Chief Minister oina wasak laukraba matungda leibaki yaifanabagi damak ngase ayok Palace Compound da leiba Govindaji Temple da Chief Minister Yumnam Khemchand lai khurumduna yaifathawni kre National Highway Singda Ningtamna Chathok Chasin Yadriba Lanjennariba Sing Yumda Hanjinhandba Yadana Lairiba Law and Order gi Lairiba problem sing asigi solution purakna bagidamak peaceful oiba environment ama Leihanbana mathau tai haina mahangna phongdokhi haukiba chahi lisingani kulhumdoigi me ahumdagi thorakliba irang asina maram oiraga lamdam asigi miyoi lising humfu hena Lanjennhanduna awaba fibam kaya Mayumda asi koknaba amadi hanjinba yaraba mafam kharada maminggi oina khunda leitahanba haukhrabasu awaba fibamda adumak laidi nakal animaki Lanjennariba miyoi sing masa masagi mayumda Hanjinhanduna hotnabada santi leihanba mathau tai lamdam asida Tangdu Leitaba leihanaba hotnabada Chief Minister ama oina mahaki Ahanba Thabak Oigani haina phongdokhi loinana paumi sing hangba wahangi paukhum piraduna Manipur da April thadagi census tawgani hairiba sisu asigi matangda Tinthabagi fibam leibra haina hangbada Chief Minister Khemchand mahak hauzik makidi Chief Minister gi office sanglaba matungda mahake minister singa tanaraga athubada hiramasigi matangda khanghalake hairamkhi Khwaidagi major issue ni lagisi nakal ani da lagiba ID so masi am serious concern noina kamai tawdana athu matamda yumda janbe anaba peaceful atmosphere ma pura census gi matang si hana government ki mifam adum pawiba male ko adubu aisu office sangriuni na fajana sanga gai khanga kana ai haijare